Kurumzari ISTV Pau Meeting Tabiri Basung Taram Nokchari Ahan Bada Maruiba Pau MPP gi Vice President Haubizam Manisna Sakang Dabasingna Nongmaina Kaptuna Hatlamle Accident gi Thongdokta Miyoi Ahum Sire Tara Sokle Consumer Affairs ki Union Minister of State Pro KV Thomas na Imphal da FCI gi Regional Office atuba matam da hangrok lagani haikre amadi Samas ki phatraba sing manghanna ba hotnabada NSS ki thodang chawi haina Chief Minister o Ibobina phongdokre Hauzik Pau Sandokna Lobirasi MPP gi Vice President Haubizam Manisna Sakang Dabasingna Masagi Gari Manungda Nongmaina Kaptuna Hatlamle Thaudok sing asi ayuk pung tararom taba matamda Lamphel Police Station gi manung sanba Didim lambi gi sangangai usekon mapa da thokibani ma ki masada nongmai maru ani panbagi dakfam lei magna thorokma Maruti Alto car aduda nongmai maru mangarom panbagi mafam leiramki Thaudok thopam dagi ISTV News na phangba pauda mahakna Masagi Alto car number MN01K886 asi thauraga Imphal tamna haigalakpada sakang nabasingna lambi da nongmaina kaptuna halambani Mak kanana karigidamakta halam libano haiba sabchaba khangba ngamdri Thaudok thokpamda additional DGP LM Khawte yauna police ki makok thongba official sing laktuna yengsin ki Thaudok asing matangda police na thijinba hokre Laikhidraba Haubizam Manisna sahi humfumdoi apokpa laikhidraba yaimaton thanga singkha dagini Haujingna Bisnupur district ki manung sanba Loktak lift irrigation maya de laibani magi thawa yaudrba haksang post mortem gidamakta rims ki mokta thamkre Rims ki mokta MPP ki President Soba Kiran party ki thaupuba kya BJP Manipur ki President TS Sauba thanga kendra ki MLA Mangi Babu amadi Moirang kendra ki MLA Prithibi Rasu laktuna awabada saruga ki MPP ki President Soba Kirana kanana karigidamakta Haubizam Manisnabu hatkibano haibasi athuba matamda miyamda sengdok pirau miyam gi thabak tawriba MPP ki maru aiba miyoi amabu minungsi yaudana halamba asi pende haiki Paidagi nuaitaba thokdok amani imung manunggi awabadasu saruk yajari aduga koina condemn tawi sigumba mihar asi condemn tawi karigidamakta kanana warning amata pibidana aswai angamba chumthongnabagi tanja amafau pibidana sigumba thokdok thonbase Manipur People's Party ki mahut silaga ayangna sumbaje condemn tawi aduga media gi khuthangda kanana Kari marungi namakta tauribano haibitsu sengtokpiyo haidana aina media khutangda tamjari Laikhidrabagi machanupa sanayamana phongdorakpada ngasi ayuk pung 9 makhairum taba matamda party ki office ta chatkani haiduna mayumdagi thokibani kanagumba amatana imung manungda sel gi demand tawba leite yanadaba kaya leirabasu hana imung manungda karimata khangandana menungsi leitana mapabu hatokpiba si pende haike Mungda haitare hoida niman khangja ma hangde trade any party amta gi trade ma leite maina mi amabu maran chupi sunglai leitana afang khangdana hana maran pi khangja ma hanggi magi matik chaw maran group leitana hatok piram paisa masi masa mawaina BJP Manipur Pradesh ki President TS Saubana Rajniti Tauriba Miyoi Amabu Hekta Hatpa Haibasi Taraina Laude Security na kungna leiriba mafam amada mibu hekta nongmaina kaptuna halamba haibasi araiba thabak nate fiba masida micham praja sing akiba phaunare haike ai taraptagi highly condemned toy asigumba thodok asina Manipur se tang tadaba micham praja kaya gi punsida life and property ngak pangamdraba leipak ama wereba maramadra sigumba thodok asi masibu thoholiba masigumba su ngak pangamdraba asi leipak asi leihedraba leipak amani Laikhidraba Manisna si Rajniti gi lamda kuina khongdaraglaba misak amani thanga kendrada MSCP amadi MPP da ahumlak mikhal thenakre amadi Bisnupur district ki adaksa phawba oiramlaba miyoine lisingani sumna tarukta MPP da yawraba matungda party ki tongan ba pham kya puduna lakhrabagi matungda party ki vice president administrative oina thau purakhiba misakne
Mihat asiga mari leinana JSC ama semkre mara leba sing putho u haina Chief Minister da taksin kre JSC gi mioi singna numidang wairam kangla mamangdagi Chief Minister tamna lakpada police na Ras Bhavan mapa yorakpada thinki JSC gi convener and budhina luchingba mihut taruk na mara leba mioi sing puthok trabadi akan ba khongjang changsilagani haina Chief Minister da taksin kre haide 미암나 레뻑 보월에 발제부다래 미암나 정실리버 공정 사기 아좀바 미하도 부동나버기 공정하시다 할버시 미암기 버못 아마도이나 로로 간다 렘나 보월에 미나 거의 미암기 못 따리 보디 거의 할 월에시 거의 공정 한도버 거의 레이데 그마카다나 미하도 부동들바 거의 공정 정신기니 Manishina Mihat Communist Party of India Marxist Manipur State Committee na yaning daba phongdokre security na kan nangak senduna leiriba airport manaki changangai lambida masana thauriba car gi manungda yamna laina nongmai na kaptuna hat khiba thokdok asina Manipur sarkar na law and order ningthi nangak sendre takle Home Department ki thawa sadaba thawong asi matungda thohandanaba amadi mihat pasing athuba matamda phagatuna matik chaba dandi pinaba party asina dabi tawri Amaromda accident thokpagi thokdokta mioi ahum sire tarana sokpadagi hospital da laikanakre thokdok asi ngasi ayuk pung 12 rom taba matamda Khongjom police station gi mayok nabada leiba Khongjom fundrai lamkhai da thokhibani Laikhidraba mioi ahum gi manungda mioi ani masak maming khangbangam kre makhoi sing adudi Okram Sanajawba chahi 18 apokpa O Chandra Singh Thobal Keman Wang mataba mayai likai dagini Mahag Khongjom police station da VDF oina leiba mioi Atopa mana Moirang Them Jotin chahi Kuntramari apokpa M Gulamani Moirang Kunau maning lekai dagini Ashok Pamioi Tara Hoji Hojik Thobal District Hospital de Laikanari Thogdok asigi matangda ekhoi ki Thobal Paumi Rajesh na pirakpa report ki matungina Kakchingdagi Imphal tamna haigalakpa passenger bus number MN04A 8078 asina Laikhidraba sana jawbana thauduna lakpa F-Jet motorcycle amada hana Thengairam laba matungda Imphal dagi more tamna haigalakpa van number MN03A 2468 asida amuk thingzan khibani haide thogdog asigi matangda police na case ama lokhatuna thizin bagi thabak chathakre Senapati district ki manung chanba mayang khangda leiba FCI gi metric ton lising manga tangada godown ama Ministry of Consumers Affairs Food and Public Distribution gi Union Minister of State Independence Charge Professor KB Thomas na ngasi sangakre ngasi gi thoramatu da Consumers Affairs Food and Public Distribution gi Minister M Okendro Rural Development and Panchayati Raj gi Minister Francis Ngazokpa FCI gi Nagaland amadi Manipur gi General Manager Enenia T Sato Yauna Makok Thongbo official kayana thorama pusing oina sarukyaki Professor KB Thomas na Imphal da FCI gi regional office ama athuba matamda hangdok lagani hiramasi gi matangda Bharat ki Prime Minister Dr Manmohan na official oina laukthok lomlo haina mangwanda khanghalakle masigi damak darkar oiba thabak official singda khanghalagani Churachandpur amadi Thawal dasu godown thamnanaba thabak baikhatli anishuba festa Ziribamda metric ton lising tara Imphal East da ama amasung metric ton lising manga ton ba godown thamnanaba thawrang leire Manipur gi hauzik phangliba cheng metric ton lising yankhai manga asidagi lising humbudra manga da mathang chahidagi hingatna honari Manipur yauna awang nongpokta Food Security Act mapung phana chanahanana ba honari haiki ensuring food security to 1.21 billion people of our vast by legislating National Food Security Act. To implement this act, it is necessary to ensure adequate infrastructure for food grain storage. Government of India has stepped up effort to augment storage capacity through a variety of measures like construction of godowns through private entrepreneurship guarantee scheme.
Minister Okendrona tongan bamaram kayana Manipur da PDS ki potlam sing matam chana miyam da phanghan bangamdri hiram sida Kendra Sarkar na hauzik leiriba FCI ki godown sing asidagi khara henna thambina ba honabiu state asigi oinadi thabak changbagi athingba leibanina FCI gi oina manpower amadi fair price shop masing hingatna ba amasung sel gi mateng henna pibinaba pungning chingsanke समाज की फत्रबा सिविल इविल सिंह मांगहन बहोनबदा नेशनल सर्विस स्कीम NSS की थौदांग चावी हाइना मणिपुर की चीफ मिनिस्टर ओ इबोबिना फोंदोखरे ngasi Kuman Lampak Sports Complex tapang thokpa awang nongpok lamdam gi NSS Festival hokdokpagi thoramda Chief Minister na wafam asi phungdokibani thoramada Yas ki Parliamentary Secretary M Prithviraj amadi Commissioner Dr R.K. Nimaisu sarukyakhi thoramada tongan ba awang nongpok lamdam gi NSS volunteer amadi official chamri rom na sarukyakhi thoramgi sarukamo aina NSS ki isai sakpaga loinana khudol pot tamduna ikai khumnabasu utki R.K. Nimaina naha singna masamo fana amadi samas asigi afaba thabak tongnana ba wafam phungdokladuna aikhoi miyoibagi changdraba yadraba kaya gi matangdasu wangangkhe Prithvirajna naha singi thodang chawi awang nongpok lamdamda leiriba naha singi matik magun singthaningai oi festival asida tongan ba state singi cultural program kaya so exchange tawbaga loinana ishagi thodang amadi mathau masak khangnana ba honagadabani haikhe O ibobina aphabanaha sing amadi mahiro sing puthoknanaba NSS ki movement kalhan bachangi awang nongpok lamdamda ahanba oina pangthokliba festival asida NSS ki volunteer singna lawriba thodang kaya singthakhi makhoina samaj ki kanaraba thabak kaya kathokli nationalism amadi democracy gi wahanthok lehenanaba volunteer singna honari haiba wapam phungdokhe This scheme is implemented in the state through 60 colleges and 48 higher secondary schools spread all the districts in the state, including NSS unit in Manipuri University. We are sport-loving, soft and friendly people, full of hospitality. Whatever we had, I wish to all the participants all the very best and grand success to the first Northeast NSS Festival 2013. Jai Hind. Indo-Myanmar border fencing khariba asigi administration da asoiba ahoba leram labadi madugi daita sarkar asina pugadabani haina CPI Manipur State ki Secretary Dr. M Narana haikre Irabot Bhavan da laiba party ki office tapang thokpa paugi mifam amada Dr. Narana lamdam asigi ngamkhai ngangnabagi damak political party singna lawpham thokpa thodang lawri CPI gi MP Dr. Razana border fencing gi matangda haukiba August kuntrada parliament ta pukhatuna Mari Lenaba Minister ki pukning chingsankhe issue asigi matangda non Congress party singna September kunhumdoida kaisampata wakat mifam chathakhi October 10 da political party singi apunba mifam ama Chief Minister Secretariat ta mifam pangthoktuna drafting committee semkhe lamgi chayenaba loishindriba phawba sambal khaba lemnanaba taksinba haina yanakhe adubu ngamkhaigi sambalgi matangda Chief Minister na singdokpada mayek singdaba wafam kaya hojik thorakle masida aranba wafam yawbra yawdabra haibadu thidoktuna rajniti gi khenaba thamdana Delhi da chatuna taksin bachungani karigumba state government na sambal khariba asida aranba wafam na miyam buthazahanba oramlabadi madugi daita sasan pairiba government asina pugadabani haikhe maramadna si kudakta lepu aduga international boundaries hai after all this is an international issue sida koi mayam na punna law si weightage legani bharo sarkar ta da yaroi taruk dragana sarkar paidi budol dugi daitani maran pun mo jahidasi but at this moment koi communist party na we strongly feel that koi party pun makna masida daita lomina duna Manipur praja gi interest state asigi tungi lakadu generation singi damakta aikhoigi boundary kai yaroi masida chungtho haiba kholawa se punna haiminaba se aikhoigi chungani haina khanjai ka kun leiba special ward ki building among asi haunabi matungina rims ki director Professor S Sekharjina miyam da khutsinakre ngasi special ward sing miyam da khutsinabagi thoram aduda medical superintendent Dr. Arun amadi hostel development committee ki chairman Dr. Damenti su sarukyakhe
Wangang kibasing na fongdok na kibada hana building asi PG Mahiroi Singi hostel orambani adubu matam ga chunaba mawangda semjin sajinduna special ward ontokpa asi miyamgi yamna laibak phabani special ward ki awadapa kaya leramba adu hawjik punna masing humpurom leire phongdok nakhi RIMS ki director Sekharjina Dr. Amadi nurse singna patient singbu pelhananaba ningthijana loina bibatangi ward sing asida pugadoriba nurse singna yamna luna na thamnanaba ahenba mityeng changhaningbagi apamba phongdokhi RIMS ki hawjik tongan ba infrastructure singi thabak sing leptana paikhatle masida Union Ministry of Health ki director Amadi atai official sing numit nini gi khongchatta laklamduna yengselamki loinana selgi awat pa leitana ba honagani haibagi thajabasu piramle haiki so that we can have control, excess control of presence party and other elements, so that we do not suffer unnecessarily because of excess by unwanted people from both sides of the special ward. In the ICUs of private hospitals, they end up spending about 3,000 rupees a day, and sometimes it goes to 10,000-15,000 also. Our wards are nearly free. We are just charging something so that people do not misutilize it. Indian Army ki Colonel Oramba Chungkham Jairaj Singhana Bharatiya Janata Party da yaurakpada party ki President T.S. Chaubana ayaba pikre hairi Bharat Pumbagi oina Odisha gi katakta pangthokhiba solo dance competition da Manipur dagi yamna naha oiribi dancer Khundrakpam Jaya Chanu na makok tarakle Jaya Chanu Tera Mai Bilerakta Leiba Khundrakpam Jayachandra Amadi Khundrakpam Ongbi Indira gi machanupini mahag hauji Tera da Leiba Bless Academy da class 7 tamli Jaya pisak piklingai dagi hauna jagoi isai gi lamda tongan ba guru kaya dagi tamlaba matungda competition asida saruk yarubani masigi mamangda pangthokhiba atai competition kaya dasu makong tabangam lakre ISTV ga akhanana unaba amada Jayana jagoi isai asi yamna pamjarabasu mahaki punsida IS officer ama oiningbagi apamba phongdorakhi MOVC na paikhatpa tongan ba scheme sing matik chaba beneficiary khanbada kanagumba amatana ayetpa apanba pibigano haina MOVC gi parliamentary secretary Amin Sahana phongdokre wafamasi ngasi khetrigaw da leba mahaki mayumda pangthokhiba lisingani tarani thoigi MOVC amadi SC gi oina housing loan gi beneficiary singda jingha yenthokpagi thoramda phongdokhibani punna kendra sigi beneficiary Chaniga Supna Tarukta Jingha Manakun Kunyen Toki. Makhatana Department Asana Paikalakpa Tongan ba scheme singi apply Tobu Matamda Masana Hakteng Nana Marile Naba Department ta form sing Sinabiu Kunekta Sinabagi Hainabi Tadoktuna Bharat Sarkar na Paikatliba Tongan ba scheme singi Kanaba Asi Lobiu Haiki. Apa huni mo dagan badon bibu kanda mo report tawrade report tawbi mo tay go phone da karide hina de tenada Put Peter Gadi, Katokani, Kotokani, Haidana, Yamna, Muaitaba, Ushitaba, away the Piba. Other Prajanam can be you. Any Shitama, Lone Tabam, Matam, the Kanahu Magi, Kut Yautana, Kanahu Mata Pashalupa, Pidana. Hasn't been Pudana. 13 is 13 view, 13, 14 is 13 view. Hadn't Matam da. Concern MLA, Lady Magi, Lady Bakin, the MLA in the Magi list to Pibiraga. BT Road tagi Manipur Fire Service yauna atai atopa mafam singda chatkinaba BT Park mamangi lambi asida Marilinaba authority na yengsindabadagi auto rickshaw kayana lambi tilhanduna hairiba lambi asida miyam chathok chasin tawbada chauna khudong chadaba mayok na hale lambi asigi maning thangba sarukta gari park tawpham ama leiriba asisu auto rickshaw sing asina maram oiduna miyamna gari park tawnana bohanabada awaba kaya mayok nare Maihau langpok thorakpa matamda Manipur Fire Service ki gari singna chathok chasin tawgadoriba lambi asida auto rickshaw kayana lambi chatpa yahandaba asina Fire Service na mai kanbagi thabak chathabada khudong chadaba kaya thokhalakpa yabagi fibam da leiri auto rickshaw kayana lambi asida mi chatpa yahandriba asigi yenglaga mafam asida traffic police thamduna auto rickshaw sing asibu control tawnabu hanabiyu haina miyoi kayana phongduknarakli
Handak pangthokadoriba Manipur Sangai Festival da Manipur Indigenous Food Sing Chokhat Hanana Buhatnariba NGO ani Thawai Biraktabagi Maram Bibinaba Principal Secretary Tourism da NGO Anina Taksankre Innovative Youth Society gi Secretary KH Athawbana Fongdokibada Lisingani Mapandagi Hauna NGO ani Asina Sangai Festival da Chinjak Festival amasung Traditional Food Court Puthoktuna Festival Asibu Hena Chokhat Hanana Buhatnaduna Lakhi Adubu Handaki Chahi Asida NGO Ani Asibu Hundoklamlaga Apex Handloom and Handicrafts Artisan Cooperative Limited da Food Court Kitabak Matau Karamna Sinakibano Food stall registration fee listing taramanga da hengat kiba asi maram chade food stall gidamak department na open tender tawkhidriba karigino Hiram asida department amasung 10 house kharaga festival asidagi masagi furit khaw chonanaba paisa tansinnabagi logtunabra haibagi chingnaba chauna lei haiki Innovative Youth Development Association gi Secretary KH Bikramjit nasu Sangai Festival gi mayok talaite adubu festival asina Sandalambi rom da changsinduna artisan craftsmen amasung indigenous chinjak puthogli basing tuhatpadi yaroi pung humudra nithoi gi manungda mari leinaba department singdagi chap chaba maram pidrapadi tongan tongan ba organization singaloinana akan ba khongjang changsangani haiki sigi chap chaba tawum thopa amadi sigi matangda hariba chanaina ba leisi akoi mayam pulap ominaraga amadi chap chaba wong thoma tv na bujong ta akoi mari leina authority amadi Manipur gi lairiva NGO group singja koina su baton thosari DM College Arts ki oza ani transfer tawkhibabu yaning da bafong doktuna ngasi college campus ta wakat me pham chathakre college asigi students union gi secretary Premchand na college asigi Hindi amasung political science ki oza ani transfer tawbugi order sarkar na athubu matamda kakkadabani sarkar na lawriba phireb asi handokpiu haiki Tasingna masi dem college of arts dagi oza apta transfer tagunu tawbigano hakung si koi chaksim jabani kaguma si the government na amadi masi na untuk period targadi sidagi hena kan khung chaksim jagani haina asi medagi makai da kun fogu chari Moirang Hanubadagi Mangilal amasung Yengkhom Leraktagi Shashikanta ani asina Brazadagi namthak tawduna yamlaba senpham khongat khre haina maral sitakliba amadi Koirengei lam leiba amasung yonbada Chennai haina Koirengei Maira Paibi singna media da phongdokhiba wafam sing adu Moirang Hanuba nupi chawkhat khongthang lamjing marupna yaning da phongdoktuna ngasi Moirang Hanuba community hall da wakat mi pham chathakre Achumaran Kangdana Migi Izzat Sokpayaba Wangang the Bapai Haina, Nupi Marupki Maikaidaki Fondoraki. Haukibatang Taramathoida Uripog like Kulimbi Panchayat Maning Lekai de Leba, Imphal Urban Cooperative Banki Loan Chairman Oiba, RK Mombi Sanagi Yumda, Bom Tamlamba, Yaning the Bafondokladuna, like Kulimbi Lerak Machinda Wakat me Pumkre. Laikurimbi Panchayat Maning Women Development Organization gi Vice President KSH Dhaneshwarina asigumba thokdok asimatungda thokhan bidanaba appeal tawri lekai ingna tapna santi wena koi ingjage santi wena ingna na bedam tak biu mokoina ngai tabale raga su kari maram ina kari no habdo nakai sena phajana bari watai chana raga lekai da ki khang le hendana koi hingbodo pami adu khatani khina hajini Thaubal Multipurpose Project Sabada Forest Conservation Act Lisingamaga Chamapan Marfudra Thugai Haiduna Project Asigi Thabak Lebnanaba Supreme Court ki Forest Amasung Environment ki issue gi Wild Nabaladiba National Green Tribunal na Khanghan Khre Hari Kaisampata Leba Citizen Concern for Dams and Development ki Office Tapang Thokpa Paugi Mipham Amada Mapithel Dam Affected Village Organization gi member Horngei Khui Kasomna Haiki Project ase Ministry of Environment of Forest nasu haukiba August kuntareta thabak lepnana ba khanghan khraba matungda tribunal asina ngarang amuk thingjinna ba khanghalakibani Hiram sigamari leinana lakliba tang kunda hearing chathagani Project asina umang hectare Jamgaga Marfudra Manga ising na tumzin kigadaba amadi sokhangadaba khul singi yum hongdokna bagi chapchaba thosel yathok pidabadagi tribunal da organization na wakat khibani hairi Koina National Green Tribunal Delhi da case thaiba the case tham hujikti masi Mobitel Dam House Forest Conservation Act 1980 se violate ore aduna clearance law di body thobok subject lepo aina
order ngarang national green tribunal tare ba adu hojiti 20 November mo hearing dei Indian Journalist Union na sinduna November 15 dagi Assam gi Barbeta da pangthokadoriba National Executive Council gi miphamda All Manipur Working Journalist Union gi General Secretary GA Nautana luchingba miyoi tarukna saruk yarugadori Press Club da pangthokpa pawgi mifam amada Union Standing Committee gi member Ratan Luwangchana ahoba numita Assam gi IPR Minister Basnat Das Indian Journalist Union gi President SN Singhasu Sarukyagani November 13 pangthokadaba National Press Day da Manipur gi IPR gi Parliamentary Secretary K Meghajandrasu Sarukyagani Mifamasida tongan ba mapaleba ki paumi kayasu Sarukyabaga loinana photo exhibition amadasu state asigi thogdok wathok kaya da yumpham oiba photo sing utkani Amzugi President W Samjaina mifam asida state asigi paumi singna Thengnariba khudong chadaba kayagi matangda report ama puthokani Union na state sarkar da taknaduna lakhiba wafam sing su pukhatkani haikhi Pawmisi gi oina ke hoji akogi vice board ko chana hanaba kusuman yam likna piri basi ko sabsana kusuman si ko gi matang sana phangnaba na chingba puna basi subsena haibada ko gi white pair of journalists ki matang da oina ko ina ayam oina thangani Imphal West Police Commando na ngarang numidang waram pung 3 nifu mga taba matamda kwa kaithel lairembi manaktagi PLA gi active member ama phare hairi district asigi SP gi cherol amada pharaba mioi adudi Howbism Noren Apokpa Tomba Bisnupur ward number 3 tagini People Resource Development Association Bisnupur gi chahi kunmanga surakpa Silver Jubilee Thoram pangthokre Thoram asida Commerce and Industry Minister Govindas Konthauzam Hana Minister Oiramba KH Fulin Khan amasung RNBA gi Secretary M Bhaigesu Sarukyakhi Minister na NGO singna tauba thabak sing kachin koya yobungami maramasina NGO singda sarkar na sel thadanai thadarak pasenfam sing chumna sizinadrabadi NGO ayamba lamakhangda mangi haikhi lambi sing asi ninthi na senggo mani hain nongala lambi mathak sida yung sa gamuna laimoy yung loy bai le ramani masi tawra taw dorma yam hen khambi ko masi atopa country da satnan de atopa jaga sin na satnan de atopa state sin na satnan de akoi state sikhatani District Project Officer SSA Imphal Isna District Asigi Block ahum da leiba chahi taruk tagi taranipan phawbugi angang singi oiba identification amadi assessment camp irilbung sawombung amasung haingang da pangthokre District Coordinator and Sidarat Danna Hakchangi Fibam Singh mayamga manadaba angang sing khandoktuna Education for All haiba pandamda makhoibu mahai masing ningthina tambangam naba camp asi pangthokpani haikhi MSNE Development Institute Imphal na sinduna nongmagi oiba bar court ki sensitization thoram ama takial patalaiba institute asida pangthokre hogdokpagi thoram da DIC Chandel gi General Manager Y Raghumani Indian Council of Small Industry Kolkata gi Vice President P Lokensu Sarukyakhi District Program Officer Bisnupur na sinduna Mahiroi Singhi Lai Yekpa Changdamnaba ama Kha Sanjinbam da pangthokre category ahum da chathakiba athoi hen tanaba asida Mahiroi chahumlomna sarukyakhi hauzik sanabugi pau lobirasi Model Club Chingamakana Sinduna Club Asigi Basketball Court ta Chathariba Kalachand Memorial Basketball Championship ta CYLC na High Flies point Humbudra Nifunithoi da Mighty Babikre CYLC gi goal sing asigi manungda Razib na punna point kunmapan score tawangam ke Razu na point kunithoi score tawangam ke High Flies ki point Nifunithoi asigi manungda Markandev na point kunmathoi aduga Lux na point Tara score tawki St Anthony amadi LMYBA ani sanakiba match ta St Anthony na LMYBA bu point yangkhaini thoi kuntramari da mighty ba pikibani St Anthony gi point yangkhaini thoi adugi manungda Columbus na point taramapan aduga Simon na point tarataruk score tawduna mai pakpa ngamkibani amaramda LMYBA gi point kuntramari adugi manungda TH Tutuna point
tara aduga Y Casperna point tarahumdo score tauki. Manipur University de Chathariba is John Inter-University Women Football Tournament ke ngasi sanakiba match sta West Bengal State University na VVS Purvachangi University bu goal taret sinoda thoi kre. Ahmedabad lakliba December Mari degi pangthokadoriba ahanba India International Soft Tennis Championship da saruk yarunaba Soft Tennis Association of Manipur gi K Jayant Singh amadi G Arun Kumar Sarma bu khalakle loinana championship asida India team gi player oinabagi dama Moviston Karbi Maring Y Azad Khan amadi Leisang team Jiten Meitei bu khalakle hairi. Imphal District Football Association Sinduna Abba Ground Chathariba 3rd Division Football League ke ngasi sanakiba match sta YOBA na SWC bu goal ani amada aduga LUFC na SAC bu goal ani sinoda ASYC na NYTS bu goal ahum amada ngasi sanakiba aroiba match sta KBYC na MUC bu goal ani sinoda thoikre. Sisimit ki qualifying round laklibi December Mari degi chathaba hauragani maramasina tha asigi taranipan phawbugi manungda District Football Association singna team single list pikhalangnaba amfa gi cherol amana khanghalakli loinana manager meeting na tha asigi kunipanda amfa gi office ta pangthoklagani hari. Football gi grassroots reader cross Imphal da tha asigi kuntaruptagi Football Federation of Australia gi instructor na pangthoklagani Maramasina District Football Association singna mioi ani yuming pikhalaknaba amfana khanghalakli. Apunba Fitness Center ki Transformation Challenge ki damak final measurement lakliba December ki taratarukta pangthoklagani hairi. Thau ground da Jaliarong Football Association sinduna chathariba mapan lak suba Jadonang Memorial Football Tournament ki ngasi sanakiba ahanba match sta Ragailong RB Sina Kamasan Tamaibu goal anisino the thoikre anisuba match sta Namgaizang Khopum NKYC na Juang Funbu goal amasino dam ITBP kre. Loisilakpada maroi bapau amukahna bizari MPP gi Vice President Haubizam Manisana sakhangdaba singna nongmaina kaptuna hatlamle accident gi thongdokta mioi ahum sire tara sokle Consumer Affairs ki Union Minister of State Pro KV Thomas na Imphal da FCI gi Regional Office athubuma tamda hangdok lagani haikre amadi Samas ki phatraba sing manghanana bohana bada NSS ki thongdang chawi haina Chief Minister o Ibobina phongdokre ngasi gi onadi paumit yang tabiri basing mukana kurumzari